Manipur Reader Channel Sibu Ming Tabiba Amadi Tabiba Punamakut Taram Noksari Ngasidi Manipur State Wang Magi Tungan Bapau Anidang Matang Matang Paudam Jari Kaisalna attack Torpada Sahi Tarama Toitangai Ribi Nupi Masa Amana Pikliba Maupabu Kon Sinduna Tamlaga Kankre Tang na Tokpa Tazaningai Oidaba Tauna Ama Utuna Masagi Sahi Tarama Toitangai Ribi Nupi Masa Amana Uttarakhand Pauri District ki Dobakunda Tali Khungangda Kaisal Amagi attack tagi Pikleba Maupa Nupabu Konsilaga Kanduna Thamkre Adubu Maduda Mahak Aruba Fibam da Sokre Tauna Phabagi Kudam Oiraba Thaudok ase Masagi Sahi Mari Suraba Pikleba Maupa Nupa Aduga Rakhi Kaubi Nupi Masa Aduga Sanaringai da October Mari da Thokibani Makoina Sanaringai Matam Aduda Kaisal Aduna Makoida attack Taurkibani Haina Thaudok Adugi Akupawadi Liraduna Mahaki Mandomcha Modu Devi na Haiki Kaisal na attack Taurkiba Aduda Ki Duna Senbagi Mahutta Nupi Masa Aduna Saing Saba Lamlaki Sa Adudagi Mahaki Maupa Nupa Adubu Kannana Balaimai Konsilaga Thamki Nupa Masa Adudi Thoina Yamna Sohokidrabasu Mahaki Masi Adudi Mangak Samda Aruba Pibam da Soki Haina Mandomcha Modu Devi na Haiki Paudu Hektabada Kungi Kunjasing Thunamak Sensilaktuna Miam Khangnaba Lauki Madugi Matungda Kaisalado Umanglomda Chenki Nupi Masado Kudakta Anakpa Hospital Amada Pukatki Madugi Matungda Mangak Samda Aruba Pibam da Sokpa Oibana Mahakpo Hena Fawalayang Sang Amada Refer Tauki Mahaki Imung Manungda Mabu Delhi the Government Hospital Amada Puki Adubu Mufam Adugi authorities na Makoibu Tanthokpirakhi Haina Nupi Masa Adugi Mandom Sana Haiki Numit Chupa Makoina Haijabada Karimata Kana Kidraba Matungda Makoina Uttarakhand Tourism Minister Amasung Local MLA Satapal Maharaj Tsangjaki Amasung MLA Nasindana Nupi Masa Do Aroibada Ram Manohar Lohia Hospital da October 3 Layengki Hospital adu da Layeng Badagi Mahak Hauzik Kudong Tiningai Oidre Uttarakhand Tourism Minister Satapal Maharaj na Atai Mari Lainaba Asangba Senpham Singsu Pigani Wasak pada natana Layeng Nabagi Damak Nupi Masa Adugi Imungda Lupa Lakh Amasu Pikre Haina Mahaki Officer L Special Duty Abhishek Sarmana PTI da Haiki Minister Tibendra Singh Rawatan Su Delhi da Nupi Masa Adugi Marimata Singh da Fall Tauki Amasung Mahaki Thauna Fawa Tamjaningai gi Khudam Oiraba Thabak Adugi Damak Mahak Chauthokchai Hairaduna Pangwa Yaba Mateng Punamak Pangani Haina Makoida Thajaba Piki Nupi Masa Adugi Maming Bravery Award ki Damak recommend Taurgani Haina Pauri gi District Magistrate DS Garvyal Haiki Atopa Pau Amada Nongmaina Panduna Sopi Nupi Hospital da Laika Nakre Nongmai Kablak Libado Kanano Moli Kauba Huinau Amani Washington News Agency Enid Oklahoma da Police na Sagol se Namita Mahusaga Manadaba Telephone Call Ama Fangki Nupi Ama Makong da Huinau Masa Amana Nongmaina Kapkre Tina Springer Sahini Fu Marina Train Ama Lanthok Salhan Kinaba Makoigi Kar Ngahak Leptuna Lairingai da Brain Parker Haki Nungsiraba Napu Masugi Labrador Moliga Loina Nakar Aduda Tongi Aduga Kar Adugi Manungda Front Seat Ki Center Console Aduda .22 caliber handgun Amasu Thamli Train Adu Lanthok Satkibaga Tha Tareta Ngai Bohinau Molina Khangboi Lakboi Center Console Aduda Songsilakibada Nongmai Ado Kablakhi Brain Parkers na emergency responders singda Springer bu soibadagi hui aduna nongmaina kapkhre hairki emergency aduda paukhum pikiba officer amana Brain Parkers na fongdolakhiba wafam aduga sanana center console adugi makhada nongmai maru ahangba ahum phangki amasung mai chakpagi dak leiramki haina Washington Post na phangkiba police report amana hairi Parkers amasung Springer gi Wari Singado Chanari Amasung Thaudok Aduda Police Officer Singna Aranba Taurangani Haibagi Singnaba Laikhidre Hui Amana Mioi Amada Nongmaina Kapagi Thaudok ase Aihakna Tabada Masini Ihal Hanbani Haina Enid Police Department ki Sergeant Rebat Norton na COC Oda Haiki Nakoina Karigumba Nongmaising Puba Tarabadi Sungchoi Soidrabu Mufam Amada Thamba Haibase Akanana Maru Oi Haina Mahakna Haiki